Lamlak ki Sa-Uchek Amadi Akoibagi Phivam Phagatnaba paikhatpa Integrated Development of Wildlife Habitat Scheme ki makha da kumja English nganishim na kunmari kunmanga gi oina Manipur gi Lupa Crore aniga Lakh kaitharakkhre kaitharakkhre haire wafam ase Environment Forest and Climate Change ke Union Minister of State Kirti Bardhanna ngarang chathakiba Rajya Sabha ki mifam da thamkibane Union Minister of State Kirti Bardhanna Rajya Sabha da thamkiba wafam aduna hai Central ne sponsor tauba umbrella scheme ama oidiba Integrated Development of Wildlife Habitat ki makha da ministry na state amasung union territory khudingmakta sel gi tengpang piduna lakle piriba senthang ase maru oina wildlife habitat ki phivam hena phagatnaba Project Tiger and Elephant Wildlife Habitat ngak senba amade miyoiba amasung lamdaki sa-uchek singi marakta ayet apan thoktanaba manage tawnabane Integrated Development of Wildlife Habitat Scheme ki makha da kumja English nganishim na kunmari kunmanga gi oina tha asigi tang 13 faubada Manipur gi damak Lupa Crore aniga Lakh ke senfam kaitharakkhre masiga iroina na Project Tiger and Elephant gi damak Lupa Lakh ka listing funithoi gi senfam kumja English nganishim na kunmari kunmanga gi oina kaithakhiba leire haina Union Minister of State Kirti Bardhanna Rajya Sabha da thamkhe